ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯦꯡꯕꯩ ꯑꯣꯏꯅꯥꯝ ꯂꯧꯀꯣꯟ ꯀꯦꯡꯕꯩ ꯃꯨꯁꯂꯤꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯦꯡꯕꯩ ꯑꯣꯏꯅꯥꯝ ꯂꯧꯀꯣꯟ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗꯅꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯧꯔꯒ ꯅꯣꯡꯁꯤ ꯂꯦꯞꯇꯅ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯊꯨꯝꯕꯅꯆꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯂꯧꯔꯝꯕꯥꯟ ꯀꯥꯏꯕꯅꯆꯤꯡꯕꯁꯤꯡꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯦꯡꯕꯩ ꯑꯣꯏꯅꯥꯝ ꯂꯧꯀꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ 2016 ꯑꯃꯗꯤ 2018ꯗ ꯀꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯇꯨꯔꯦꯟ ꯂꯧꯉꯝꯕꯥꯟ ꯑꯁꯤ ꯄꯨꯂꯞ ꯀꯤꯟꯊꯔꯛꯑꯒ ꯍꯧꯖꯤꯛ ꯀꯥꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯂꯩꯔꯤꯕꯁꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯁꯤꯁꯇꯦꯝ ꯑꯃꯐꯥꯎ ꯂꯩꯇꯦ ꯂꯩꯄꯥꯛ ꯂꯩꯇꯦ ꯃꯦꯁꯤꯟ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯁꯤꯒꯤ ꯊꯤꯡꯅꯅꯕꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃꯅꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯇꯧꯒꯗꯕ ꯄꯣꯠꯇꯨꯁꯨ ꯃꯤꯟꯁ ꯑꯃ ꯐꯥꯎꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯏꯁꯤꯡꯁꯤ ꯀꯥꯏꯔꯛꯄ ꯉꯥꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯇꯥꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯁꯤꯅꯤ ꯀꯦꯡꯕꯩ ꯑꯣꯏꯅꯥꯝ ꯂꯧꯀꯣꯟꯒꯤ ꯑꯣꯏꯅ